lalgi chahi sibu kauba ngamkhidra miyamna yamna asa tawna lakiba chahi lisingani kun humdoi chatkre loikre puwari oiragani adubo atai chahi gumna miyamna hekta kaukiba chahi haibadudi oiraroi chahi asidi miyamgi ningsingbugi sakti hek lairiba makhaidi kauba yararoidaba chahi haibadu oiduna lairagani tungda lakadaba mirol kidi khangdre hauzik mirol haibadi angang dagi ahal fawbagi punsigi oina ningsing duna lairikadaba chahi haibadu oiragani chahi asi mapum oina yengludrabasu haukiba me ahum dagi thoglakiba thogdok sing asina manipur kauba geopolitical entity asida piriba sapu asi hauzik kidanate tung koiba fawba miyamgi wakhal dagi thaidokiba yagani haiba thajadre me ahum dani khulai paiba sing yauna churachanpur da chatkiba rally amagi loisilakpada khulai paiba singduna maitei singda onsilaktuna yum mai thaba mati nongmai kapsinbagi thabak chatharaktuna churachanpur kangpokwe amasung more da leiba maitei sing mayum makai tungkibaga loinana kaiduna chenaki chumi makha tarakpada tampak area da leiba kuki phurup singsu amang ata sing thoki hanadagi ningthina plan tawdun lakpaga loinana kuki singi political leaders sing amadi makhoiga chatminaba CSO sing manipur dagi tonganba administration ama demand tawduna laki manipur kauba miyamna yamna lum loriba geopolitical reality asida chawna singnaba lakiba sin maram oituna me ahungi makha tarakpada thokliba irang asiga loinana lising ani kun humdoi loisin kre loribadi lakliba chahi lising ani kun mari asibu anauba nungaiba chahi oiga dawribra haiba asini tawbadati manipur kauba geopolitical reality asida singnarakpana singnariba asi leptrabadi nungai yaifaba chahi haibadudi oigani haiba thajade mathakta supankre mirol asigidi lifetime gi oina kauba yararoi thamoida haktuna lehoragani yamna pukning chingnaningai oiribadi irang asi horakpadagi hauna kuki phurup singna lana haijinbu wafam sing mayam ama leptuna sandoktuna malemgi miyamda makhoina lanjadaba maitei singna haurakbu oina uhankhiba aduni majority na minority da landabire hairambadagi non tribal singna tribal da landabire amuk hai makha tarakpada hindu singna christian da landabire amuk haiduna tasengba irang aseda victim oiriba maitei singbu kuki militant amati makhoiga chaiminba singna khatnaba haurakpa kangbu oina uhankhi maibu pina kumduna thamba yadabagum asengba adumakti haujikti thoglakle European Parliament yauna nongsuplonggi leibak sing amati malemgi atai leibak singda lana laukiba adu haujik hanthakibaga loinana national amadi international media na munnade thigatana akanba hindu amadi maitai singna asonba christian amasung koki singbu laknabo in uramba adu haujikti khara makhaidi hantharakle lan taunarabadi nakal animak amang ata amadi awa ana adumak nang bahaibasi masana tabu wafamne hairabasu aranba tawrukleba kangpuna tuminna leijabasingda mafam khangdana lan tawsilaklaga makhoiti tuminna leijabani haiba utnana bukhonaba asimakti khwaidagi hena laibak thibani hena laibak thirabadi leitaba amadi aranba history mayam ama samjin sajalaga puthorkliba amadi puthorkliba aduda malemgi tongan tonganba media house amadi body sing amadi leibak singna hekta thajaduna tonganba narrative amada tawduna leiruba asini haukibadi haukre haukibaga loinana tapna achumba adu thoglakle tawbatabu manipur da leiriba miyamdi muknariba asida yawbasu yawdabasu awabadi loina mayuknare adubu hainaba amadi lei nongalamdai asidi sukna mambani sukna mamsilagliba asi angan ba haibadu laklamdai gini handaki amamba sangkraba matam asina lamdam asida mahu sadagi leiraklaba phurup sing mikap thokhale angan ba maikai amada lakle manipur gi mahu sadagi leijaraklaba aseng satam adudi atopada sinaduna thamgadaba nati aikhoina chetna ngaksagadabani haibu wafum asi thoglakuna hujikti manipur gi damaktani hairabadi siba kidaba mayam ama thoglakle asengba maksu manipur kauba socio geopolitical reality asi aikhoi ki ipa ipu singna atopagi mateng yautana mapambomgi pangal tana ngaktuna lakhibani maitei singdana tana lamdam asigi yelomi singda lakliba singnaba asibu ngakthokpa asida atopana mateng pangbu pangdaba haibadu madu khandana maitei singamadi yelomi singna lofam thokpa thodang lowgadabani haibasi hanadagi khangduna laklabasu mirol asina leiriba makai kawbu yararoidaba handaki thodok asina amuk hanna taklabani
ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯔꯤꯕ ꯆꯍꯤ 2016ꯅ ꯇꯝꯕꯤꯔꯝꯂꯤꯕ ꯄꯥꯔꯥ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯐꯥꯕ ꯇꯥꯕꯅꯤ ꯄꯥꯔꯥ ꯑꯁꯤꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ